Hello everyone, Assalamu alaikum. Iram damda leibra cha singi mafam da kay mafam khara su thamjage. Hojik si am ngak trama ya mengo Manipur da so ba state ki apex body oina leiriba CSO Sing. Leiri iram damda CSO myam lei. Do meloi nai pangal da haijage. Khoi pangal gi CSO so ba sing si ngang budi ngang ye do. Ngasi khoi gi aikoina sumba khara haiba dagi asengba Manipur gi indigenous people sing idea of Manipur da ikoi yumpham moiraga leijariba ireicha sing masida kaina ningda bagi amadi yati khuding makpo communities khuding makpo punna hingning bagi koina ngangjabani laujabani adubo ikoi gi Manipur gi pangal gi CSO ge so sing chin kana gumba na ikoi rajbari gi oina press briefing tawdar leire aikoi ji yel haumi indigenous people sida pillar ama jung basi masi yaro have sida koi pangantana te to organization dagi kaya su masi yaro in condemn tawri ko aduda koi gi pangal gi CSO me ama tawdaba leiri yengaga leiri na koi di saruk yaudra masi da so ama aina haijaningi aikoi mamang da ina haikre asi ana khun bagi organization tawroisi as organization da leibani hana leram drasu huji pikel sauga ima sam da leijare yam pi ene khanjai koi go leijade haijade na laujai adubu na khoi singji sum yengaga aikoi gi asiba gi convener semba aikoi gi GSC semba siana khun bagi oina aikoi gi hana mamang da ina CSO leithingai da ina CSO na khoi nakrang munung da na khut hapaga leire na khoi singji uningde na haikibdo aisu jikti CSO da leiramne na khara break phabane dubo ngamaktre na khoi singji watu du kai tawraga leiri no kai tawra yenga leiri no na khoi singcha Manipur da amaga hana ba amaga riyo thokpa siraba noina ngairi se du da oza saba du da GSC sem na ngai gi adu da leader sa na ngai gi adu da stage thoga adu da TV da thoga wangang ba fowa popularity nang nangi adu tan ba duraba to bigano mai sak tringai da chaklak ka do mafam si hana khoi kal hausi misi mina thok tringai da tholak ka do si kari maram da gi no haibase khoi yeng hausi chin da nei malaibang nungsi Manipur punba na loi tawba thamoi da nei sa gi yum nungsi ba ai gi selfish to ina satkiba iramdam gi na langtho thamamba ai ina ku lor loire ai thika ta hor loire ai du ga jana hor loire na kidoba adunga si CL Express ta kai go bam su theng ni ko some MLAs are reportedly involved in the erection of the indigenous pillar by the FOHs, even offering financial support. Details coming soon. Magi makata abadi masida details coming soon lagani mana kai dawrani loin hairak khini hairi ko sida koi sam MLA kharana involved tawre koi gi indigenous pillar gi yung basida financial gi kari gi involved tawre haiba ma ai koi gi CL Express ta mundo gi post am su thengna jai masi su sumang bane na lawai maram ma da tawri basing sida sarkar na lainga na luching basing jine yadraga bo haumi federation gum mana asida pillar junga ga koi gi indigenous moi myam si charang na hanba thamoi ai koi gi sentiment su thugai bia bro aina hajen ningi sidi isili now sing nara da I pangal gi CSO leiriba leader sing khodi nga khane ngang ni oza sing yamba sing olmai kiram sing ai khoi la na to si la na yena si haiba nate la na allegation to bodu di khoi gi mathak tai khoi pangan si nam thana bo hona bodu di madu yaroi as indigenous people lam boina khoi su leire ibne na masida khoi ju yet kadam ni makhoi na nam ga chat padi yaroi haiba si masi CSO ma gi responsibility praja gi seba to ba ma gi responsibility lofam thokpra na khalleba ai khakta natte mayam su launari mayam su ikoi support su tawbiri ko yambara is khakta raba lauri se atam na ibani da ne ba target to isi maram di khoi na ngang ba si direct si sana khangjare ba feedback si sana khangjare ba khoi na ngang ba chum ba si leibang miyam si da yaure message si aduna di makhoi nam tha da ba ya de hairi ba mi oi ani si sumaina lotion gadam ni moi ni si ki han gadam ni taw gadam ni si taw gadam ren mayam ma tawraga khoi si da tawra imi ten ne ba adu never khoi afraid tawra khoi kiramaga di na khoi da su ngang aro
atai leiri ba CSO tumin leiri sumaina leirani koisu pangan gidai khoi gi CSO leiri ba tumin latai gi khoi maitai chili naw singa punna raga leiri ba CSO simaina leiri sumai chu leira mane ba ki de du gyona si ba si one day will be sure one day die also you are will be sure one day die ai su nong na to nong de sure ai si gani nang su si gani ba si ba gi oina di ki de Achumba Manipur gi nungsina na leisi nungsina na hingmin na si leiri ba indigenous people khuding mak si koi nungsi sana na kamunian sagata bi thoi ba lan si lo shanna ba na hai ba gi kari di awareness si tau da bi da pangal na tau ba si sida tara ka leiri du na khoi gi umbrella among gi makha da lei salab ne na thingam gane ba du so adu natte sidi nasagi ngasi pangal gi organization pangal na maming pai pangal khoi lebe na trono khoi na pangal gi apun ba manipur na adagi all manipur na all committee na tawri be mam sing cha ming na pangan gi loba thabuk na pangan gi sulak pada si khun ga dori ra ba asi na khun ba gi leigedra ba masi athu dai khoi khan ba mathau tai ai khoi fatna maitei sirinaw da hai sia ba nate falak tribasi maitai sini naw sulai pangan gina pangan warak si maitai gina maitai no warak ansi ai khoi na makhoi da request tau si da lai ri ba ki UN na masak khang ba sing ji da e waza si na no hin si tau rai si hami federation na tau rai si ni si me am da sentiment so masi thuna lo tholo masi sumai tau ya de sumba me am si khatna si launa si aduga afaba santi oi ba iram dam do hen ja bane siri naw sing aduga ikhoida di sengna haijara kanda akiba idu di yaudre sumba di lalo di ki sumba ki wena di akiba idu Riyajudin Bogimayum da polaktre ba yaudre ba yenga ngasi na khoina sumaina jung challaga leidi singdo nasa da lakhini sigi reaction ngasi yambara iskai kak tawrida na khoi da su torki be ai adu bat taw torakani haina aran badu bo sum namthara leiradi adu da aran badu sum chala history du lan pukhraga di madu yaga dori braba aina pamna chali ba islam dharma jibo thado ai bada na koi thado ka dori braba pangan gi CSO leader sing ekoi da gi hena larik haiba intellectual scholar sing na koi haide haiba nate sidadi sapchana miyam sida youth miyam jibo aina phajal bu ngam godro na koin phajan bangam godro praja miyam se adu di sab sabi ma chume haraga na homi na arsida ye na ragalo shan batare lale haraga ne koin masi gi tang ta ba ma government lengak si thado ga free thado ga thamba ngasai gi sida area some MLAs are reportedly involved in the sigi the central sida area ba ichel express da si chum dori ne ba financial involved tawre ha basi yaure sigi sida kai tawre ha basi area ba hairak pa hore ba ji all manipur da lai ba tribal gi chili now sing adagi atop dagi lo ina magna indigenous pillar gi matang da condemn tawre e ba akhoi gi pangal gi di united maitai pangan youth organization kak tara UMPC kak tara oi ge dori si ne ba ina hangninga ise ai bu support to hai banate rais tam pang bu support to hai banate lalam mangre khoi da lale ne allegation tawre khoi ju selenda to ge ba khoi gi scholar sing hai bi ro ba chummaga de asum basida lepaga na koina haumi federation na koina tawrisi yaroi si taw si niopcha de na lotion na bam nai gedam lotion basil log yo besene de lotion gedam ne ma khoi ga lige loi beda siri naw sing am khantan ngai matam si am sokhala ba matam ni sida dharma jat adu si aduga si na tawna dana hunna ra ga matam han ga de sarup podi masina khai ma senga ga khoi iram dam lai rei sa sing si santi ohen mana fagadra ai ba se khanjai aduga amaga so haijage silinaw sing manipur gi irang si kang khong chai dana chahi ani henjala ba hum pha doraba si leiraga hoji koina silongi rajbari gi press meet tawdana sigi silongi jida interest lawdana karino ba ima leibak si kang khong chai ri anam to santi wen gi se ba sigi khana se ba sigi press no thogo ba manipur pangal da maitai silinaw dana te pangal dani ari si ima leibak sigi santi purakna ba akhoi aduda focus tawseba a silong da guest house to adu sembadu gi khoi gi leiri sarkar gi lo tre adu akhoi na protest tawdana adu tawdana kari adu gi na kari iram dam da kujuji free movement oidri ba khangong chairib sini hena lu da braba du dagi
Manipur ki Raspberry ada guest house ama leibasi pai pun thambiram bani madu sui khoi ngakadam ni main oidi Manipur konung Manipur wal da leiba maitai pangal amadi Manipuri singi konung ni haina riba sana leipa kai ri hana kan mathau ta dra hai banida sibo kan bangam draga a silongi di kanana kal loin mafam pham da lakini sinau singam khanthana ngai masang ni aduna aina haijaning badi aikhoi gi leiriba lamdam masida leiriba scholar sing intellectual sing aduga department da leiriba sosang sing officer sing amtang mun khantha biyo akhoi gi homi federation na tawisi kayamuk limit cross tawrage hebdo masi sum sum mairik pidagi mai chaw bi haukragadi sinau sing yamna nungai te iram damsi